Wari asibu loifau tabiduna adom adom ge maksilaba maikhumsing adu wari asina kokhanba ngambra yangbiyu. Ahanba makada PSS lam around YouTube channel asibu saugatpiriba amadi yangbiriba mayam punamakpu taram noksinjari. Video asi haujinaba tawrasi. Thaina mamangaida tomba amati chawba marup sanarami. Makhoi ani yamna nungsinai amana amagi mateng pangnai. Nongmadi makhoi ani mak loktakta nga phaba laglammi. Farakpa nga sing adu yontolaga makhoi ani paisa tangadoribani. Makhoi ani nga fajana phanarami. Ngayak leiraga chawbadi inda nga achaw ama laglammi. Adubu tombadi laglamde. Masi urubadagi fataba wakhal ama tombagi wakhalda sangsilakhi. Kaya da asal mira nairiba. Magi nga achaw ama phakraba. Ha. Madi ngasi paisa yamna tangragani. Aduga ai dikada. Kalakpaga loyana tombasu nga achaw ama phadaba yade haiduna khalaklammi. Maram asina maha nga achaw ama phanaba yamna kana honarami. Adubu phaba ngamlamde. Mahana nga achaw ba phanaba honarakpada magi indalakpa nga masasing adudi loina langtholammi. Maramdi mahaki wakhalda nga achaw ba tuta urammi. Nga achaw ba du pharabadi paisa yamna phangani haibasi magi asetpa thajaba oirammi. Maram asina ayuk ngantadagi numit yungba phawba numit yungba matamdagi yasangak phawba nga achaw ba phanaba honarammi. Adubu magi aningba adudi thunglamde. Nga achaw ba phaba ngamdri haiduna nga masasing adu loksinba pamlamde. Aduna magi indalalakpa khudingmak langthoklammi. Maram aduna magi tongolda nga ama phaw yauti. Chawbadi nga achaw baduga nga masasing aduga na tongoldu pikthalammi. Numidangi matam oirakpana makhoi ani mak mayum halaklammi. Halakpagi lambida chawbagi nga sing adu yolammi. Nga achaw ba aduna lupa lising ama silammi aduga nga masasing aduna lupa lising mari silammi. Masi khanglakpada tombadi nungaitaba phawroklammi. Aina nga masasing adu langthoklamdrabadi mangondagi hena paisa phangjagadabani. Adubu ngayakki khallubana ngasidi mangledo. Wakhal khalingai tanja asida mamanaba adu sangsilaktuna hairi. Nangna ngasai langtholakpa nga masasing adu aina khunjille. Maram asinani aina lising mari yonba ngamjariba. Wafam asi taraba matungda tomba ningamdaba kayaga loinana mamittagi pirang sintharakhi. Wari asina kari takli haiba khangdringai mamangda aigi channel asibu subscribe tawdriba miyosingna subscribe tawsimbinaba norokna khanganjari. Aikhoina ngasi achauba thabak kaya tabu ngainari masina maram oiraga apikpa khudongchaba kaya aikhoina lepalitana manghalli. Masimadi khangjilu apikpa posak kaya aduna punsillaga achauba posak ama onthokpa yai haibasi kawo phatte. Maram asina apikpa khudongchaba kaya bu manghanbagi muhutta maduda mieng thammu. Apikpa khudongchaba kaya adubu manghandabagi mamaldi nongmudi soidana phangani. Apikpa wakhal khallaga apikpa thabak taw haiba nachade dream di achauba tawgadabani. Maduda lakpa thabak masasing adusu manghangganu haibani. Hairiba khudongchabasing asi manghandabana adom adomgi dream adu thungnaba honarakpada achauba tengbang oirakani. Mathakta panjakhiba maruk ani makto wakhallondi chamanai madudi paisa tanbani. Adubu chawbadi nga apikpa achauba khaidana amato oina yengi aduga tombadi apikpa kyabu manghallaga achauba khakta miyeng thammi. Maram asina mahak lupa ama phawo tanba ngamkhide. Aroibada aina hainingbadi thabak macha kaya aduna adom adomgi achauba dream sing adu mai paknabagi amata ngairaba pambaini haibasi punsida kawroidabani.